Paushida Yumpum Ujbumar Uipa Khara update Tokjare. Class 8 Amadi Matak the Labor Sing, July Kungamanga Dagi offline class at Haragani. BDA person sing Saini Fan Tabak Toraglabadi, Corporal Pamthol Piragani. Singki Autonomous District Council Amasung Tampaki Arval Local Body Kunkatarek Mikal, Sahiasig October Tada Pangtong Nanabaduga. Sahini Fan Tabak Toraglava BDA person sing Corporal Pamthon Pinaraba. Sahi taraga taruk tabak taruk labasingna Sergeant Mingthol Pinadaba ngasi pangthokiba State Cabinet mifam na warib logre. Sa Minister Secretariat ki Cabinet holder ngasi nupit jungpa matong pung taraga nitoy makairom tapa matamda. Si Minister N. Birian na siyar law na pangthokiba Cabinet mifam na tongan-tongan pa warib kaya lawke. Mifam matugi matang da IFR Minister Dr. Safam Ranjan Nahai Unlisted agenda on Kanakiba Wafum amada COVID kifibam yang lagalang da school zing. July kun gamari fa wa ating batang kibado class 8 amasung masigi matak talay pa class sing July kun gamangadage. Mausagum offline o na class sa tabahong na balip na kre. Loin na class 7 amasung masigi makadalay pa class sing kiwana di makata na ating balay kigani. Masimapung na pikliba angang sing vaccine kaptok triba asigi yang lagalaw kiba feriam ne. Miyam na COVID-19 license asidagi mafung panang aktok pangam na nabagidamak. Vaccine cap reversing su cap thok pina na bapel tauke. Mifamaduna lawkiba atay warep singki manungda hana Autonomous District Council amasung arbal local body sing the caretaker system lerambado. Makasa tadana ba ngasigi mifam na warep lawre. Autonomous District Council na hana taruk lerambadagi. Mari hapsin na ADC tara amadi na hapsin lang liba ADC sing adode. None Perzul Technoval amasung kamjong ADC ni. ADC tara amsung Tampaki Imphal Municipal Corporation Jauna Arban local body kun kadare ki mikhala se chaliba sahiya sigi October tha da fang thokna ba mifam aduna warep lawke chapchaban metilep khide ngasi gi mifam adu da panchayat ki mikhal gi matang da khanada ba pokhala su matung darak pa mifam amada khanada ba defer dawki mikhal pang thokadar ba ADC amam da yamlabada member kun gatar amasung yamtrabada member mangalai gani member kun gataruk laiba council da member kun gamari ti mikal pang thutuna khanba wai kadabani amasung member mangalai bo council da member hom de mikal pang tholaga khanba mute wai kadabani ngasi pang thoki ba state cabinet mifam aduna lamdam asidam yam ki bunsi amasung lantong gak pagi tabak sinariba BDA person sing service condition hena fakat na ba tausul kaya pai khana na ba ware blauke BDA person sing dahana honorarium lupali sing tara sa mga masong ration money lupali sing ani piba kaloy na American reimbursement gi kudong sa mapidong na lagli. BDA person sing si police ka mana na mathaw tawba na makoy na fangliba honorarium asige matakta sahi kudengge. Lupa sa mga hiyangkan na tapagwarip lawkre masige tabaga si kumjali sing ani kulum dogi January thadagi sa nabahawra gani. BDA person sing si police kumba casual leave amusong Andlip ki kudong chafa fangba person sing ka manana thabak tawrabasu makhoi di chuti fangdaba asiki yeglaga sahi hamatu namit taraga mangani compensatory leave lawba yaragani marifa police constable amasung rifleman oibaki qualify oiraba BDA person sing damak horizontal reservation oina posting asida direct recruitment vacancy da chata tara khaktuna thamna rabanga sigi mifam na hore lawre BDA person sing matam gi oina physical fit oide abo test tawragani haina panki NCC da seniority gi matungina rank hom leibugumda BDF ki oina society fal leptana thabak tawraklaba BDA person sing the corporal pamthon piragani amasung sahi taraga taruk thabak tawraklaba BDA person buna sergeant pamthol piragani masi screening committee amana makoi gi fit oibo oidabadu yenglaga pigadabani haike BDF sing asi hauji ki oina so cost notice amada bidana thabak tagi loktok pa yai BDF person abagi mathakta maral sirak pa tarabadi madugi sangdok sana bagi kudong chapu oina so cost notice thadung kudong chawa piba galoina na makoibo thabak tagi loktok pa gi periabadu SP ki thakta lawgadabani periabadu gi mayuk da BDF person aduna namit kunthani ki marang da DIG ki thakta ki tadaba officer sing da pinchat pa ki aba pinadaba cabinet na wareb lawke BDF sina thodok hendok ba performance piribadu yenglaka national lamasung state function sing state ki thak da pangthok ko matam da masung police raising day da puning thogana da warep lawge masigi district amasung state ki thak da mathangani thokna semba committee amadi yengsilaba matung da pirakpa recommendation adu gi matung hin gani BDF person sing su Ayushman Bharat na dagna CMIST ki khotong sa pina da warep lawge ngasi pangthok ki ba cabinet mifam aduna gallantry award sing ki manung da
Baram Birzaker Pangbasing the Hana Selgi Mana Lupalising Kungadito Chamanga Piramba Maso BSM the Lupalising Home Warambado one time on the Lupala Kunmaga Amazon Lakama Patang Sina Pinanaba Cabinet the Warip Low Krehide Masigama State Budget the Lupala Yankai Amna the War from so Cabinet the Ayama Piki and Amana Bakatake Makatarakba Atopa Powda Imphal Dimapur Lambida Matam Kaktana General Strike Loud Ogre Kangpokpi Forest Division ki staff in Haukiban in Taukaba, July Tarakanifa National Highway 2. Imphal Dimapur Lambida Dimapur Langway Fudan Lakwa Tata truck Nifana Badinung Puduna Lakwa Dragane. Pazil Robamatong the Fantia Lagatadokre, Madagi Mayuktangasi Hing the Imphal Dimapur Lambi Madam Kaktana Strike Loud Ogre. Nung Puduna Lakwa Dragani, Aduna Puragliva, Nung Singado Impal Idil Protected Forest Area da Logi Wangmada Hangba. Quarry the Orambiyai. Nunga Masung like my proper trucks in the forest product, Pubaki Parilava. DF1 issue Tauba Chesang Amatajarum Tabagi forest staff sing to the Fabane. Faraba trucks sing Kusukulizing, passing Bamati Nung like sing, loin to preliminary offense report. Reports of Faltauki, Tung the like my proper Gari Singado, Gari Yamatul Policing Taramanga Made. Nung Logo Garina Policing Manga give fine tell of Matung Tadoki Hare. Amarom the Kangpok Forest Division ki Division Forest Officer nga si Tokiba notice amada Kangpok Forest Division ki jurisdiction panung the transit fee ti dana. Amadi marili na base sang yaw na lan silapa Gari Sing Indian Forest Act 2018 na baso. Manipur Forest Rule 2021 ki batungin na fado na ex laura kani haire. Kangpok Forest Division ki manung chana laipa Potmung Forest Bid Office ki DFO na ngarang Dimapur ki langway pudun lakpa tata drug nipan pasin ki bagi mayukta. Manipur Drivers Association MDA Senapati Truck Drivers Union STDU Amadi Senapati Truck Owners Association na ngasi ahing nong yai daging Imphal Dimapur Lambida Madam Kaktana General Strike Loud Hokre Hinamasi ki matang ngasi Potmung Forest Bid Office ki mamang da pau missing ko na ba amada MDA gi General Secretary Ketri Mem Sanjoy na hai ngarang fazin ki ba truck singa tu thadok na bakidamagta MDA, SDDU, Amadi, STO, Yegi Mutsing Jauna Kangpok with Forest Division ki DFO ga. Udan no body sanaki Maduda Janava Procta with the Gitangai for the Strike Tobaki Hotanga Siloro Panihari. Paziliba trucks in transport permit, TP out the Vadaki Pazin Bani High, Adoboko drivers Notam Kagi among the Maueta. TPP never has it on a lucky, Adobangasi for what TPP the lucky when Hana Pale. Langaki Ozasingi utilization Kakre. Manipur Langa ke Directorate of Education as Journal Education Office Singamade School Singi DI Witnessing Natuna Leramba Langa Kyoza Singi Utilization ki Order Sing Kudaki Kakle and Education as ki Director El Nanda Kumana Order Tokre Order Sigi Matungin Oza Sing Asi Makoi Makoi Hanagi posting from Singatu the Tabak Toba Horakani Haire COVID ki citing Marakta Mori that Denki Lecture Park to the Sandorgle Status the COVID license liplet to the Sandurok to the Missimina Topaki Sawan Kalang Cherakasida. Technophil district Kimanung Channel Pampore town the Dengi license park to the Sandurok to the Unifu Positive Amat Lakidre. Nasi More the Labor Krishna left the More 147 gate, Ting Tong Bang the gate. Sahi Kunkatarik hit the Haripin Pimasa, Amagi blood sample test over the dengue positive for Tangrake. Ngarang so More the Labor, Faisam Bang Abadi, Lablong Bang area the Mu and positive for Tangrabane. License number more than Hoki Junta the Moregi P. Tomrom Belestay Sahimapan Katangari Banubamasa Ama. Rem sauce under license as in a madam ordinary Sekiba do not house of Poppy when a Makatana Messi Bagi Powdy Latre. Moreda Hoki Junta the Junta Hawalapati July, my select before the Mui contract that it possible with Tanga Krabari, Masikimatung the Karak, Mui any possible Kibamade. Nasi Mu possible Kibasi, Tarakapun the Mu any food possible with Tanga Kibane. Masikimanung the Mui Amadi like Rabane. Morida Hausi or Libafibum as the Manipur Langaki Health Department and the Marilanaba, along with Taki authorities in a zoo. Yang Chang Biton Hita Lang Tokwa medical camps at Tavanasing Batabox in Pakatpa, Kunsas in the Haidari Haide. Draupadi Murmu, India Gitaraga Manga Super President on July Kunmangata was a Lagane. Manipur MLA from Fugimanung the Yankee Marina Mormuda, Tarukna just won the port PK. Indian Futoku President Mirip Draupadi Murmuna India Gitaramanga Super President Waragane. Maglak livan in Tokapa and Bita was a Lauragane. Mana UV and Futopa Mirip just once in Hataki board Chada 28.06 Selakamai Pagre, Mikalasida Draupadi Murmuna upon Baport Gizada 64.03 Funky Aduka just once in Hana board Chada 35.97 Funky
Manipur gi oina MLA humpugi manung da yangai ga marina Draupadi Murmu da vote piki aduga Taruna Jaswant Sinha da vote piki India gi puwari da yanan bu oina tribal nupi president Oigadauribi Draupadi Murmu na apanba MP MLA punna lising mari sadre sumna amagi manung da lising hani sanipan kun ga mari gi vote phang da vote belu da punna Lak daruk lising umputara daruk sanipan sumna ahum oige Amrom da Jaswant Sinha na MP MLA punna lising amaga sanipan Humputara daret ki vote phang da vote belu da pabada lakhom lising barfu chamaga Humputara daret phangki pangthoki ba mikhal adu da MP MLA taraga manga apanba vote lising tara chamanga invalid oige Lagli July kun gamari matam loiraga da President Ramnath Kovind ge Mathang da President ki thaupo na bagi damakta hauki July taragani pandalipa ka sege state amasung union territory sing dagi MP Sadri Humputra mathoi amasung MLA punna lising mari sumna kun ga daruk na anu President khana na bagi damak vote thadana ki bane thadana ki ba vote adu da MP Sadri Humputra mathoi gi manung da samanga nifuna Draupadi Murmu da aduga MP Sani Supna Nifana Jaswant Sinha da vote bigi MP taraga manga ki vote invalid oike aduga MP nifana vote da gi de MLA lising mari supna kun ga taru ki manung da kuntra ga nipan gi vote invalid oike aduga kuntra mari na vote da gi de Manipur gi wena MLA humfugi manung da Draupadi Murmu da vote pelu da paba da punna vote chapan humputra ni thoi phangge amasong Jaswant Sinha na vote belu da samaga supni pan phangge MP hongi wena vote lising Ani chama Draupadi Murmu na phangki hairi ngasi board masing thiba adu kamari lena na mikhala sigi returning officer horiba Rajya Sabha ki secretary General PD Modi na hai Draupadi Murmu anba preference vote ma na phangpham to vote ki sang dagi hena phanglabana Magwa India ki president ki officer ji pan na bagida makhalle ana law thoki taraga manga suba president ki mikhal ki vote masing thiba ki thaba ngasi pung taraga mathoi taw matam dagi Delhi ki parliament house da sathage Draupadi Murmu na president ki mikhal da mai palak pada prime minister Narendra Modi na thakat phafong dokre mikhal da mai palak pada ga Delhi da leiba yum da prime minister Narendra Modi amadi BJP ki national president JB Nadda yauna luching bakya dan da president wera da Draupadi Murmu ku na tun ngai phafong doke Draupadi Murmu na mai palak pada mahaka mikhal da lamba oikiba Medep Jaswant Sinha na thakat phafong dokre mana constitution gi custodian amboina akiba musum bisang sangka nai dana Tabak darakani hai bagi thas balai hana phongdoke masagi jahi humpuga mari surabi adivasi ningolasi kumja lising ani amasung lising ani marida Odisha assembly dagi tam anirak mai pak pagaloinana minister oiram ki ma kumja lising ani taraka manga dajarkan ki ahan banafi governor oiram ki SDRF ki mafung paba training phangdriba jawan mari Shillong ki Nevada henba TOD course thana ba IGP Manipur na honarabra IGP Manipur na saliba tha asigi taraga mapanda fax email message da tha ki report amaki matungina auki kumja lising ani taraga humdoi da Manipur da hanbo ina Bharat Sarkar ki national policy on disaster management lising ani mapan gi section 3.4 ki makade linkar ki state disaster response for pan force ki tafom thopa mafung phana train phangdriba SDRF ki jawan bari Shillong da leba Northeastern Police Academy Nevada Lakli bagas kun ganitoi dagi October amafawa hafta taruk chumna online da pangthokadaba Training of Trainer on Disaster Management TOT-TM course thana da honari and fresh na phangba yamna reliable over source amana haire Manipur Police ki DGP ki bingda IGV training mamtaw wahing pamna sign tawduna Shillong ki Neva Meghalaya na haukiba jun kun gani panda tharakiba nomination ki invitation message samba ki bakom piraduna Jumna tangi police sports oibagi basic training natana relief and disaster ka mari lena bamakal amatagi training phangdriba jawan sing asiba relief and disaster ka mari lena na training loraba matung da tawgadaba TOT DM course asibu yawu yabagi aba pinara pa message am Northeastern Police Academy Nepal thaki bane IGP Manipur na sayul taruk chumna National Disaster Response Force NDRF ko khusam da pangthokadaba TOT TM course asigidamakta IGP training Manipur na hojik second Amar complex da leiriba state relief and disaster management da test tawduna leiriba ahumsuba IRB rifleman as umakanta han IRB rifleman is Amarjit amasang battalion asmaki rifleman CS Lailand jin singba jawan sing asi harba TOT EM course tawna da begidamakta ayaba pinadaba serwala si thaki bani hairi taseng namakti Nevada pangthokadaba TOT di course asi yamtabadal bakas da tholokwa Relief and Disaster Kamari Inaba Emergency Medical Service EMS Medical First Response
collapse structure search rescue firefighting amadi sal board na singpagi train to harba matungda pangthokadabane adu hauja hoji Nepal TOT DM course ki damakta khangalaba jawan sing asidi chumna ki police force ke basic training khak phangbana tana relief and disaster kamari leitaba course amada chatribanina madaguramna henba course sing asi thagadoribano abisda Manipur police department da chamamnaba amsung kangawnaba ama pokalle vaccine kapkraba mioi ani sire covid ki active case chatu kun ka daret yaure Manipur da hokiba pung kun mari da covid positive hoiba mioi ani laikhidre covid positive oibagi sangdi hokiba pung kun mari da punna mioi cha lising amaga sumna humpura covid test tawada punna mioi marfuga mapan covid positive oidana hokiba nimit taruk ni rom asida positive hoibagi sang tapna tamnang dahan darakle Manipur da hokiba July 10 ga taruk ta positive hoibagi sang sada 15.9 ne mathang July 10 ga tarita positive hoibagi sang na sada 12 ni July 10 ga ni fanda positive hoibagi sang sada taraga mathoi dasmik maga oiki July 10 ga mapanda positive hoibagi sang sada Mavan dasmik mafan amasung ngarang July kun dana positive hoibagi sang sada Mavan dasmik taruk oiki atuba ngasi July kun ga mathoi positive hoibagi sang asi sada 8.3 oiki Niti Aayog index da 8 hi amasung hill state singi category da Manipur na makok ta laire Niti Aayog India Innovation Index da Northeast amasung hill state singi category da Manipur na khwaidagi makoki thang na laire Manipur na Niti Aayog akak na ba category asig index da makok thongba ngamlakpada Chief Minister N Biren da Manipur na makok thongba ngamlaklibasi Prime Minister Narendra Modi ki lamjing makhatani ana phongdorakiba ga loinana Manipur boleba kasigi manglom da sangsilakliba engine am ohenana bakidabak Makadana pangthokpam thokpa thabak sing pangtholasi anasu phongdokre Niti Aayog index adu ngasi vice chairman Chuman Berin official wina release tawkibani Makatarakwa atopa pauda Sri Lanka ki president na protester singi mayogda action lokalagani aikre Sri Lanka ki dipansuba president wani sangol sinumita wasak lawkiba Ranil Wickremesinghe ki president ki office resistance samasong Prime Minister ki office ta thomjin ki protester singi mayogda action lokatkani ana lakthokre Yum sakasyan abita parliament da vote chama kontra mari fangtuna lebaka sigi ano president kan giba Wickremesinghe na haiki madude Miyam ke khongjang ki mingda president ki office amadi prime minister ki office wan ham phu da paisin bhai basi lona yada ba thawng ne mana makha taratuna president amasung prime minister ki office sing nam phu da paisin ki basing khatu ki mayukta legal action choidan lakut kani ana phangdoke hauna bi matungi na mahung maril ta na hauna bagi damak tamhana parliament phopung kun mari prorok do pami ana su Wickremesinghe na party ki losing basing da khangan ke president ki office ki entrance tha ahum hena paisin na thamge ba masong Madugi matung July mapanda police ka kana kuthok na dura president ki office wa nampu da paisin ki babade July 10 gum toida prime minister ki office posu paisin ki protester singa duna makoi Wickremesinghe na presidency pabi yaning di aduni no na protest am launch tawke protester sina Wickremesinghe bu phamta khraba president ko bayar hasbak sagi misangni aina lawu ka loinana makbo sawkana da MP kya laiki ana maral sike Wickremesinghe bu parliament president on khalaba matung Delhi face green occupied tawri protester singi tensing lauthokna bagi court ki order ma police na yamna thuna fangke ningtam fanglaba matung da khwaidagi sathiba economic crisis mayongna rakiba Sri Lanka ge miyamna lisang sitna thau chana thangna da polam sing amati tak lang thak sim yautana lelakhiba ga loidana mars kontra ga mathoida lambi da thoktuna protest satha kibane Nagalamaromdana Pakistan da Sri Lanka ka manaba crisis laklagani ana warning tawkre Federation of Pakistan Chambers of Commerce and Industry na business ki lusing bakya ponduna leiba kasida Sri Lanka da thokleba economic emergency ki phibam lakpa ya bakya kiba malera pagi matang da khana naina gre yim sakaisan mita intervent market local currency ki mayukta dollar ki value matam pumba ki hoina khwaide ki wangwa sangni haina longna ba ya pamong da lupa 224.91 jauki baga loinana businessmen singna economic emergency ki threat adu khana ki bane FVCCI ki president Irfan Iqbal Seknai ki madadi Pakistani rupee ki value khangai haitharak libasi hauji petroleum importing ki letters of credit LCs asi in bank ki rate ki jamna hian wang often tawga loinana national security the threat amoirakle Mana transportation amasung electricity puthokna bagi fuel supply wala patarabade law and order ki aruba phim lakpi yai habagi ki ba phongdoke mana ki makoi Sri Lanka ga mana ba phim jaruka da balap na lai haina loba yadre asiguma phim asda hong balakan ga da bamroi ba warhep kya loba mathau dai ai ki
FVCCI gi paugi matungi na malem ki wana thaugi mamal chanadabagi thaugi mamal hantarappa masu tangai fadaba polam kya gi supply gi phibam phagalakpa yauna hoki ba sayul khara asta malem ki crisis system mapung ko da phagalakpa gi phibam urabaso Pakistan government inflation laksin bangam daba asi yamna nungnang ningai oi aina businessman Akil Karim Dedi na phongdoki African swine fever na maram orga selamba yai chingnaba lambok ahumgi asiba masa phangle Mizoram ki manung chan mafam amada African swine fever na maram orga sian ki bo aramba yai aina chingnaba lambok ahumgi asiba masa umang amagi manakta lairamba thengnare aina Animal Husbandry and Veterinary Department ki makok thongba official mana phongdoragle Makatarakwa atopa pauda Assam da ngaprum hingna charwa nupa ama sigre Assam ki Bazali district ki manung chanba Pathsala da masagi chai kuntra ka tari nun churwa nupa ama ngaprum hingna charwa da ki sigre ana police na phongdoragle Police ki report matungi na ngaprum hingna charwa da ki lai khitaba miyu atoki mame Pankaj Roy kawi mag Pathsala town ki manung chanba Joytinagar da gini report singi matungi na Pankaj Roy na mayamamang da pangthokpa haichengbo utpagi tharom mama oina ngaprum adu hingna sakibani maduda ngaprum adu mahaki khanaw bi saruk da pandona laikibadagi sorhon bangam lakhide kudakta imung manung gi miyosina mahak manak nak dalaiba hostel abadu pokhatuna laikan na bakhona ki adu mahak hostel yawraba matung da doctor sina sina purakle ana lauthoraki bani hairi makatarakwa atopwa sanabagi pau amada yankhai ga mari suba Asian bodybuilding and physics sports championship Solimla Jezona model physics da silver medal lorokle Salivat Hasi Taraga Mangata Houraga Maldives da Pangtokiba Yankai Gamari Subasan Bodybuilding and Physics Sports Championship da Indiana. Team champion Laura Kivada Marifurki Sanori Solimla Jezona Junior Women Model Physics da Silver medal Lopangam Kre Pangtokiba Championship as the India team da Manipur lagi. Safa Batari da Salau Yakibada Solimla Jezona Silver medal Lopangam Kibakaloina. Senarpo di building ki kesi umputra manga kanglupta Dinesh Laidan Temda bronze medal Lopangam ki. Junior bodybuilding ki kesi umputra pangamata kanglupta singkhaingan ba atopamsu bronze medal lobangongke Manipur ki sanaroi mangal arampam na men's fitness physics amadi men's sports physics ta fourth place ki title lauke Junior bodybuilding ki kesi umputra pangamaka kanglupta Kumantham Sushil Kumar namari suba mafam kanke Junior women's model physics ta Solan Zazo namari suba mafam kanke Women bodybuilding ki kesi yankai gamanga kanglupta singakam Karis Machanu namari super mafam kanke India ki team da saruk yaraga medal larokraba safa singbo hayang Imphal International Airport da igai khunda bo lagani aroibe da content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asidagi yangberi ba punama pathaga sari channel is atom da kana badi subscribe tawi business subscribe tawi ramaloina na like and share to suka wi kanuk namak po amakhanna thaga sari